ngasi nungdaram phongkiba tuan ba chefongsingdagi maruoiba pausing khongacharaga ma'am da share tawjage ahanbada Senapati district ki DC na lusingba kangbu ama Zuko tampak sangbada athingba pirakpadagi nakal anida ongkhanakre haukiba numit kharanigi mamangdagi Senapati district ki Zuko tampaki singsang park sana mai salaglibasi kannanabgi damak National Disaster Response Force NDRF ki personnel sing State Disaster Response Force singna kanasathari mai sakpa kannanaba hotnaribasingi tangai phadana sana thaknaba pinanapkidamak Senapati district ki DC TS Kiran Kumar na lusingba team amana Zuko tamna sangsinbada Nagaland gi miyoi kharana sangba yaroi haidun athingba pirakpadagi Nagaland amadi Manipur ani gi marakta ningai sangdanakhre Senapati district ki DC na lusingba team maduna Zuko tampak tamna sangsinbada Nagaland gi khunja singni haiba khulai paibasingna sangba yaroi Zuko tampak asi Nagaland gi lamni haiduna lambi thingki maduda Manipur gi Zuko tampak ke koibada leiba khunja singna sangbada athingba thamba mathau tadi haiduna akanba mongda nakal ani muknakhi nakal ani da Senapati DC na Manipur lenga ki official singna libasi mai sak libasi kannana ba thabak tawriba NDRF ki official singi mateng pangba laklibani mafam asida chopper sizinaduna mai kannana ba hotnaribasi Manipur lenga na hairakpada sathabani DC ki wafam aduda Nagaland gi miyoi singna karisu natabada irang thokalle Zuko tampak asi Nagaland gi lamni mafam asida sangba yaro official mafam asida gi hankibana phagani haina phongdorakhi wafam aduda Manipur gi khunja singna nakhoi kanano nakhoi na mafam asida thingbagi mathau tade mafam asida sangsingani haiki nakal ani da unkhatnarakpa aduda Manipur police ki maikaidigi nakal ani ma khamjinna ba honakhi tungda DC amadi police na nakal ani ma themjilaba matung mai sakliba mafam aduda DC na lusingba team adu yauksinki hairi hanasu pausna makhatana phongdorakli atopa pawamna mo Asan Mirai 9 lambi amadi drain semle Asan Mirai 9 lambi semle drain semle Kwakta 4/1/21 Kwakta Municipal Council gi manungda lengak na miyam gi lambi thong phagatnaba thadarakpa senphamna lambida koila thaduna semgaliba kaya sida ward ataidadi ningthina semgalaga ward number 5 tadi aigi migi khaiduna Asan Mirai naiba mongna semgat sagatpagi thabak chathare haina Kwakta Municipal Council ward number 5 tagi social worker Abdul Barik na phongdorakli mana makha takibda ward asida koila asi main road tagi yumgi lamjang lambi sumang yenakha thungna koila thanari tawbadabu yanaba miyoi singi imung sing khaktamak semle semgaliba miyoi singa yanadaba miyoi singdi konthong tuta thabire masi karamba mawong isakho thorangno laibaki sakho thorangi thabapu nungsiba yanaba miyoi sing khaktamak semgalaga sakhotpa kawgodoribra amaromda lambi koila thaba sikhak natana lambi gi nakaldasu paka drain chanbagi thabuksu pekhatli masisu yanaba miyoi sing khaktagi jagada drain chalaga yanadaba miyoi gi jagadana hondoktuna thamlami council gi yamna maru oiriba ward number 5 amade ward number 6 ani gi taina phamda phauduna satliba yamna maru oiriba national highway gi bypass road asi ward number 6 ki nakal gi drainage chanba losin khrabasu ward number 5 ki drainage 100 meter muk drainage chanbagi mami tadri masi kari maram leibagino mafam khalaga chalabra matam koina drainage sembidana lairakpana nungju pantha matamda drainage asigi ising lambida oina seli lambi amagi nak yeta ward number 6 da drain chalaga ward number 5 na chandana hondoklamliba masibu karamba makhalgi sakha thorangno laingak na thadarakpa senpham sing semkat sagatpagi thaudang lauriba miyoi singi yanadaba miyoi singi di yauroktabra hiram sida lengana miyeng sangbiyu hairena su pausna makhatana phongdorakli asa tharakpoina topa pawama namu bara hena laubna praja sing awabu hele association laingak na semba COVID-19 gi sana kanglon amadi SOP gi ngak na ba P3B gi ani sudraba ima kaithel phawba thingjili tungi yumbunel kayagi mayol songpham oiriba mahi tampham sing thingjili tatna thana ba yadraba pokpadagi siba phawbi thoram ipan thaba luhongba sorar phirunesingba laigi soidanaba khara pangthoklaga samjinari haina Kangla Social Welfare Development Association gi Vice President Niladasna thadorakpa sirol amana hairi sirol duna makha taraduna miyoi kundagina kunthra dagi hena tilhandre private finance gi lanai puthokpa CL gi sendoi lahandre khulak lerakta lingkhatpa marupsu lepnari punamaksi COVID-19 dagi kanjanaba thorang singni miyam kham thengna wanaraba mara asida lengak na lepa bara dagi hena launarambado
पेंददना लौनिंग बरा गाड़ी वाला सिंह लौनरी मसी ट्रांसपोर्ट डिपार्टमेंट ट्रैफिक पुलिस अमदी गाड़ी की एसोसिएशन सिंह यादुना लौरिब्रा सेल थोकनद्रब वानरब मतमसिदा बरा लेतबदगी तंगाई फदना सत्कदब थबक कया सनद्रे बरा साउना लौख्रबनिना नोंमद संग्रब याद्रब पोलम सेरंग एंसांग नपीगी ममल थाजबगी वांगबद हेंगले मसिदी लू कोकपद लेन ताबने हाइनरकली बरा हेंगतपसी ट्रांसपोर्ट डिपार्टमेंट ट्रैफिक पुलिस अमदी गाड़ी की एसोसिएशन सिंह अथुब मतमना मियेंग संबियो वाहेंग लकाई उरीपोक नगा मपाल पार्किंग सिंह अमदी अतै पार्किंग सिंहदा एसओपी की वाहनतोक लेरमद्रे मखोइना थानिंग मफम सिंहदा जागुंगना गाड़ी सिंह थाजिली लौनिंग बरा गाड़ी वाला सिंह लौनरे मखोइना अनिंग क्या पांथोकलिबसी मरी लेनब सिंह अथुबद येंसिनबियो पुनमक्सी मरी लेनब गाड़ी वाला सिंह पब्लिक की इंटरेस्ट मियेंग संबिदुना बरा हेन लौदुना प्रजा मियाम अवाब ओहलिबसी थिंगबिद्रबदि अकनब खोंजंग संगसिलगनी हैन सुपाउसन मखाताना फोंदोरक्ली अतोप पाव मनमो एनएमसी की रूल ngakna sayol amagi manungda जेनिम्स की डायरेक्टर हापगदबनी हैन वकट मिफम फमख्रे हौजिक हांगदुना लैरिबा जवाहरलाल नेहरू इंस्टीट्यूट ऑफ मेडिकल साइंस जेनिम्स की डायरेक्टर की फमसी नेशनल मेडिकल कमीशन एनएमसी की रूल ngakna sayol amagi manungda हापगदबनी हैन ngasi जेनिम्स की डायरेक्टर सिंगना वकट मिफम सतखरे जेनिम्स टीचर एसोसिएशन जेनिम स्टूडेंट एसोसिएशन अमदी रेसिडेंट डॉक्टर्स एसोसिएशन सिंधुना सतखिब वकट मिफम अदुदा सेफ आवर कैरियर नो रूल्स नो डॉक्टर वी वांट जस्टिस appoint a qualified doctor haina thaba plate card kya sizinaki wakat mifam aduda saru yakiba coordinating committee jenims ki secretary dr Neeraj Kumar na fondo kibada ngarang fongba pauksi singda jenims ki director कौबगी नोटिस थोलिबसी नुंगाइब फावी अदुबु कौरिब डायरेक्टर असि नेशनल मेडिकल कमीशन पीब रूल्स अमदी रेगुलेशन सिंग ngakna sayol amagi manungda matik saba regular doctor natragana in charge ama hapiyo madu natrabri makhata ba khongjang sing changsinanaba sem saduna leire doctor singi wakat asi manipur sarkar na lumna lobiduna achumba thabak tobina bu phongdokhi haina pausna makhata na phongdorakli khacha tharak poina topa paw manamo ising phangdabagi sathiba awaba amadi mayok naragani Manipur hiram khudimakta mipal tangduna hingi haibisi amuk ningsingdrabasu mipung khudingna khangnarabu wafamne aikhoina mipan tangdana marang kaina sijinariba hairagadi thaknanaba sananaba ising asiga sor holiba nungsit asigada ngaire ising asisu nongmodi phangloidabagi maram kya ama leiri Manipur da sijinariba ising ayamana turelgi ising ni haibada panglan lalaroi Manipur da sei khudingi oina Mars thagi mayai natragana matungdagi nong taba hawi matam asidagi lau unabagi amadi ising mari lainaba mana masing khudimak thanduna September natraga October tha phawdari nong khara khara tanaramba November thadagi na nong taba lepkhre November thadagi nong taba lepkhibuduna September tha lusilakpadadi Imphal manung phawduna selbi ising saba yaba turel ayamba matamda kangi Imphal manung phawduna selbi ising saba yaba iril turel dadi February tha phawbudi kangde masisu March tha sida karinguma nong taraktrabadi pungkang kangbadi soidre hainasu phongdokpirai aduga mathang ma'am share tawjarake Shilakpoina topa paw amana kauburu amadi thangjing singsang kananaba lup ama semkhre kauburu amadi thangjing singi laifam singbu kananaba apunba lup ama hokiba January tang ahumda Moirangthem Laibujam Laikai Joint Committee on Protection of Thangjing Khubam amadi Federation of Haumi gi apunba miphamna Committee on Protection and Prevention of the Historical Writers of Kauburu and Thangjing Hills Range haiba loop ama semkhre nauna semkiba loop asigi convener oina sapamsa jadumani amadi co-convener oina hais sumikantana loinana advisor da R K Rajendro Gauro Moirangsa amadi maibam someni aduga executive members sing da Dr Hera Kabui Hemam Saitiyajit Hajing BCC Y Syam A Syam Kumar A Boy Makuningthau Kabui amasum Kumam Syam Kishore Singhabu Thaupuba oina khale hairi nauno sem kiba loop asigi convener sapamsa jadumni na press thadorokpa sirul asina hairibadi loop asina kauburu amadi thangjing singi mafam singda iramda masigi mahorol dagi sagon naraglaba laifam singbu masak thokna amadi tunglam satki mirol gidam kanduna thamnaba mari lenaba authority da takshinanaba warep laure hairi loop asina laifamlen ani asik kannanaba sangchilakpa thabak thoram singda iramda masida lairiba yelhaumi khudimangna tunglam satki khanbiraga sagot pinaba loop asigi make digi nunglukpa ulakli hainu spausin makhatana phongdoroklen thank you loisilakpoina maruiba pawngkatanga mayamda hapsaramge ATRPFM na
नेशनल हाईवे जनवरी की तांग तरुक की पुंग तरेतगीना जनवरी की तांग निपान की पुंग तरेत फाउबा नेशनल हाईवे बंद कौख्रे द ऑल ट्राइबल राइट पीपल फोरम मणिपुर ATRPFM ना मैम नेशनल हाईवे बंद कौरनी है थ्रीटन तौख्रे नेशनल हाईवे जिरीबम रोड अमसुम इम्फाल टू दिमापुर रोड सी जनवरी की तांग तरुक की नुमिदांग वैरम पुंग तरेतगी हौरगा जनवरी की तांग निपान की नुंगदा वैरम पुंग तरेत फाउबा कौरनी हाइख्रे अमसुम कौरिबसिगी मरमना मैम ADC इलेक्शन पांथोनबगी डिमांडिंग तौबगी मरमना है पाउसन मखाताना फोंदोरगी अदुगा सोइसोदना मैम होरे मरुएबा ई पाउसन खोगा चरगा मरुएबा मसंग पाउसन खंगा चरगा मैम शेयर तौजरके मैम फोंग मिनरसन थैंक यू।